Kukijo Council officially oina linkhat panlup ni haina hongdorakre. Kukijo Council GZC 2024 ke October 11 da Susanpur da officially linkhat panlup ni haina Council asigi Secretary Information Khaigo Haugangte ke cherola mana haire. Masigi ahanba General Body meeting asi sahi asigi December 8 da Kangpokpi district ke a small non village da Kukijo tribe amasung NP singi mihut sing sarugya aduna pangthoki haire. Council asi phurup asigi apun bagi political concern khangminana bagi political platform amani amadi Purub asigi apunba interest da thabak tawbani haide Kukijo da manung chanba tribe singi khwaidagi wangba wareb lawnaba lop ama oriba council asida tribal president pumnama amasung additional member ahumna masigi governing council ori amade masida district frontal organization khudimaktagi mehut ahum mehut oina yauri hana sopungdorakle ain bulana sizinaduna nupabu ki hanba sel lokthokpada supreme court na kanu wafam thamkhre laiba asigi nupi singbu ngak senaba amade makhoigi yaifanaba chalairaba ain singbu nupi khara na makhoigi nupabu ki hanaba awaba tahanaba natraga sel lokthoknabagi pambai oina aran mongda sizinabagi matangda supreme court na kan wafam thamkre asigumba case singda police na hatu na nupa khata natana ahal oiraba mama mapa amadi mari mata sing phajinba amadi makhogi matakta siriba maral sing adu aruba ngakta oibana court na bail pibada singnaba pohale haike Myanmar civil war gi fighter sing yaukselakpana Manipur gi irang ase hena kankhalakpani haide Myanmar da hojik sathariba civil war da saruk yariba fighter sing mafam adu da sizinaba phaba makhal gi khulai ga loinana yaukselakpana tha 18 helaglaba Manipur gi irang ase hena kansilakpani haide Indian military amasung state police ki makok thongba officer singna Twitter da phongtorokpada Myanmar da tholiba civil war asina sandoraktuna topa mafam sing yaukselakpaga loinana mafam adu da lanthengnariba yeknaba group sing Manipur da su lansilaktuna irang asi hena sauthoraglibani Manipur da sangsilagliba fighter sing ase rocket launcher yauna apaba makhal gi khulai paiba ngaktani haire haukiba November tha khakta da thokiba khut thongnabada mi kun lekhide phibam ase yenglaga center na hebla paramilitary force lising tara Manipur da thajilakhe irang asina hena sauthorakpagi matek mathau taba khulai amade atai tangai phadaba singda sel thadanabagi damakta senkhai thumkhai amadi drug lalonba singi sangsu wangkhalakle haike mathau tawdaba Thawbal SP Susanpur da natraga Kangpokpi da posting thabi kho haina musu na phongdokre khunga ko phaba amadi hatpa sigi asumaran thidoktuna dandi pigadabani mathau tawdaba Thawbal district ke SP Susanpur da natraga Kangpokpi da posting thabiyo tamda phudoliba mathauna asumna mafam adu da susak manana phudopina ba khudakta hariba mafam singa sida posting thabiyo haina Manipur University Student Union Musugi General Secretary Saikom Sanju Maitai na phongdokre wafam singarang MU da leiba Musugi office da pangthokpa pawgi mifam amada phongdokhibane maana makha tarduna hai Musuna taliba dimana se government na taraina lawba taragadi Musugi maikai mahairoi mayamgi oiba akanba khongjang kaya changsilakani haina su mahana makha tana phongdokhe recruitment exam schedule da athingba thamlamba adu lokthokre law and order gi phibam phagalakwa amade internet gi athingba thamlamba adu lokthokibana maram oiraga thingchinduna thamlamba recruitment exam schedule sing charleba thasi gi tang 18 dagi handokle haina government of Manipur gi chief secretary Dr. Binit Joshi na thadrokpa serolamna khangalagle pangai lambi sembi dabadagi khongjang changsilengai chenakta sarkar na eviction notice tholakpada miyamna mai hongna saunakre